MANIPURI CELLULOID film gi MAMING LEIRABA actor Loinana director Amasu Oiramba Diya Khwairakpam Ngasi ANGANBA AYUKKI MATAMDA MASAGI ANABA AMANA MARAM OIDUNA hospital da Leikhidre Imphal West district gi Yumnam Leikai da Leiba Khwairakpam Momon amadi Khwairakpam Ongbi Bormani anigi macha mapan gi manungda nupada khwaidagi tonba macha nupa ama oiriba Diya Khwairakpam na mahaki ahanba MANIPURI CELLULOID film Lamphel Pat ki Kombireida lead role loduna saktam langba horaki magda hinglingai matam fawbada MANIPURI CELLULOID film taranipan lomda actorum ki aigi punsi hariba film asida anirak Diana best actor gi mana fangki saknaraba actor asina ikang khanghaudana Leikhidabada MANIPURI film gi actor director amadi MANIPURI film bu saukhatnaba honariba kaya gi maikaidagi awaba fongdok narakli